School asina tamliba Meroishingi yengbiduna amasung school asi mutkidanaba lairiba chenabasing asi MLA na warishin puratuna atubu matamda mafam sana classroom ani saduna mahushagum school chalahenbiyo haiba wafumsi mana fondoli oza hikrumakongi thogdok haiba tare hikrumakong hai kogi school asida JCB sinarakanda nongna sagatpa classroom ani tugai khibgi thogdok adu miyamna loina viral chetana unakibagi fibam lekibni adugi mamang du soy betare wangoi gi mafam amade school amade su MLA amadi ex MLA gi maikade school gi wahu gi achuba pandaba kogi mungnabagi thodok sing thokiba lekibani ha betare oja kamaine yengbe manipur gi kogi school singda asigumba thodok sing leptana tholokpa gi fibam ama lakpasi kamaini nge adugo za manipur sida mahiroi lup kya amasu leiribni ha betare hariba thodok sing sigi matang da ngasi foba thoidokpa wafam ama phodok tabagi mami shu tai ha betare oi moi contractor gi oramba yai khogi thika gi su oramba yai thodok adu adubu thokliba thodok adu di school gi campus te oibani na mahiroi lup sing na su ha betare thodok adu gi warushina ma puraknaba achumaran khangnabagi thabak sing paikatpa matau ta dabra school amada kogi tikagi oishinu any kogi hirama mada oishinu aduda thokpa thoduk haibasi mafam aduda leiriba mahiroi singda ayet apan magi mahik tamada mayet pan pigidorini aduna mahiroi lupsingna masi matangda yengshinba mathau tadabra haiba wahang ama laktabra oja kamai ningi masi matangidi masi yam nungaitaba kenoniko manipurani tikagumba dagi sumba contracti matangda school gi Mahiroi singi mahisang singa su ek sugum bachayet na basi ek layeba ozana su tapi re adagi hau giba thada su kogi wangoi da MLA ga kogi ex MLA ama kogi wathok khana chaina bi wathok kaya ama thok re masida school building sabi maya Imphal namda sabi wangoi gi area da sabi kogi sum wathok kaya ama laigre kogi muslim ichili nao singi jaga dani sari bachina do 지금 그야 망고이데수 나치 이따따나 거기 지금 봐 나타이자다가 unwelcome 징나세 거기 public leadership가 해 사이에나가 양 컴플렉스 오브제 해 토에 망고이게 몰라이래 나랑 한다 퐁퐁사나 running topic 거나 거기 쿠라이 켄르게 만웅 들레바 거기 쿠라이 assembly constitution 기 쿠라이 하이ኩም 마콩 조널 하이스쿨 LP 스쿨 아니 마르타 레이바 와톡니 마세 거기 마시쇼 거기 Maitei Pangal Singi, Kogi Muslim, Chilina Singna, Kogi Namna Leva, Makoina majority of the Jagat and Toyushi. Although Amana Amahai, Kana Hai, Kogi Sagada building at Tugari, but Shekoi Canone. Junior High School Sagadon, Amana LP, the Charibana LP School of Saba, Satellite from the Saramba, Asugum Basi, Kogi MLA Namu. School mapama sida saroidabani adagi junior high school sagadone haiba asigumba LP gi lamda sagadone nate haiba asigumba mongi yamna complex hoiba sayena ba ke amalari MLA phandagi sagadone hai khara mana kogi company amagi makha da sabni hai adu thugai raji haukhre adu mogi asumba langa langjin adu soina lagani ko adu FIR thagatna haji tawna gre adu FIR thagatna investigation Fire and investigation Putokan Asuma, the soil of Putokaneva, the Masilumba school Mahiroi Shingi, Larit Tamliva, Mahishan Chinga, Amaboya, Sahadi, Atopa Mother, and the tractor, just a scene of the Karikagi, Hair Kanaba, Magi Power, Togi, Anamamba, Sakti Mundavi Todose, Koyi Manipuradi. Kachin kaya talk to na team mo se masigo unwelcome thing ase kogi kuna isida society is the mamita handaba pai du soina di asum bagi la ji do soina higher authority putokani masi matungda asugumba to aidaba thogdo wangoi debu orosu gi kurai debu orosu atopa jaga ju thoka dobo singado padana wakhan ta minara kanda kogi amatoina pamaga Kanaraganda, or we are not any cannot say that 거기 두가이코가이나 또 과시 publicly 만져보니 미야기 아마 만져보니 아들 거의 맞동다 지금 뭐 도도제 톡도는 거 문나 카메라가 와 큰 다음에 거 봐야네 탐적이